आकाशवाणी इम्फाल Ngangom Kiran pau pajari ahanbada maruiba pau mahusagi chanabi amasung harau tayambaga loinana Manipurda hayengdagi yausang kumai haunanaba mathum marang hauna sem sanare yausang kumaina lakpada Rajapal Ajay Kumar Bhala Mukhyamantri Yumnam Khyamchan yauna lusingba kayana yaifa paujal pirakli Excise Bibaki Anoba Mahindra Bolero gari manga ngasi Mukhyamantri Yumnam Khyamchan lam thakre Lanjena tun lariba miyoi singi yenglaga yausang kumai ka hena hedoi herau kana sangthana pangthoktanaba Karam Sham MLA na apil tauri amasung Bharat amasung Canada gi marakta ngasi yana che ahum sahi taunakre mahusagi chanabi amasung harau tayambaga loinana Manipurda hayengdagi yausang kumai haunanaba mathum marang hauna sem sanare laikai singda club singna yausung sports pangthoknanaba thaurang taunare hayengdagi hawgdoribi yausung kumai gi mangoinana ngasi Imphal gi khwaramban kaithelda mina chikna chaina bangamdana tinki kaithel asigi akoibada leiba lambi sing ka hena chinbadagi chathok chasinda chauna khudong chadaba thokki paudam ama Manipur numit mangani sathagadaba yausang kumai hayengdagi hawragani adumoinamak yausang numit asi grahan leiba maramna ngasi ayu anganbadagi hawna miyamna khwaraman kaithelda yausang gi pochai sing leiba langnaki hanadagi khetnaba amoina Imphal maiwonda cheliba gari sing ayamba passenger pik thanduna chenba ui Imphal gi khwaraman kaithel manungju mina chiknaba chainaba ngamdana inai masina tapadi matam kuina Manipur leiba irang asina maram oiduna yausang kumai pangthokrodaba matung handak Santi hanjalagli haina lawbo yare khanduna miyamna yausang kumai asi pangthoknaba mali Akashvani Imphal gi pawgidamak khwairaman bazardagi wahengbam Rajesh yausang kumaina lakpada lusingba kayana yaifa paujal pirakli Rajapal Ajay Kumar Bhalana yausang gi paujal piraduna hai yening thalaklamdagi matamda pangthokliba yausang kumai asina inak khullaba kala sanskriti uthokpada natana aikhoi gi miyam marakta punsinba masung harau nungaibagi wakhallon hena fauhanba oirasanu yausang sports amasung thabal chongba yauna natki chanabi kayana aikhoigi khunai asige punbagi pangan sagatpada hena mateng pangba oirasunu haina Rajapalna phongdokli Mukhyamantri Yumnam Khyamchan piba yausang gi paujal da hai yausang asi rajya sida laiminariba phurup khudingmaki marakta nungsinabagi saktam utliba kumhayamani yausang manungda mahausadagi laijarakpa masana sing yauna sana khonabagi thorum sing pangtokliba sida tongan khunai gi miyoi kayana saruk yari kumai asina lakpada aikhoi pumnamak amatoina rajya sibu hena sakhut hanabagi maikeida sangsin minaba ngamba oirasunu yausang kumaina lakpada lamdam asida ningsingba thoktraba matamdagi hauna kanglup kayagi marakta lainarakliba nungsinabagi mari hena chasinhanba oirasunu haina Mukhyamantri na makhatana phongdokli Manipur Vidhan Sabha gi Adhyaksha Thoksom Saityabrata Manipur gi miyamda yaifa paujal piraduna hai kumai asina lakpada lamdam asida nungsi chanaba masung ing tappa hanjalakpa oirasunu yausang kumaina lakpada kanglup phurup ki khenaba kauthoknaduna aikhoi pumnamakki thamoida amatoibagi wakhalon hena fahunba oirasanu sayetnaba wathok pumnamak loikhiduna hena chakhutpa lamdam ama purakpa oirasanu hairi MLA Thaunaujam Basanta Kumar na piwa paujal da hai yausang kumai mahusagi chanabi amasung harau tayambaga loinana miyamna saruk yaduna harau nungaina pangthokpa kumai ama oirasanu kumai asina lakpada yumthong khudingmakta harauba nungsi chanaba amasung nungaiba purakpa oirasanu hairi MLA Kongkham Robindranasu yausang kumaina lakpada lamdam asigi miyamda yaifa paujal pirakli paujal amada Sri Robindrana hai yausang asi aikhogi inak khullaba nat chanabi masung kanglup masalgi marakta nungsi chanabagi saktam sing utliba phajarba kumhai amani numit mangani chathagadoriba kumhai asina nungaiba amasung apunbagi saktamgi wakhalon hena chasinhanba oirasanu hairi Mukhyamantri Yumnam Khyamchan na rajyagi excise bibaki anauba Mahindra Bolero Camper pick-up gari manga ngasi lam thakre gari singatu Imphal gi bau parada leiba chief minister gi banglo da gilam thaki bani thormadu da Mukhyamantri Yumnam Khyamchan hai gari singasi excise bibak na matam gi oiba darka leba thabak thorum sing mapungoina ain yadaba mong da mayai ka chinja karbar toriba sing fagat pada sijanagani mahakna hai simple thing vehicle khara sida labthari du illegal liquor ai tare madu me am du fagat pada acho mateng ma pangna bari Thoromadu kumari lenana Excise Department ki Assistant Commissioner Ngangbam Rajesh na hai ngasi khusinariba gari singasina Excise Department ki makhada leiriba tongan ba Excise Station singi personnel singna mathau tawbada hena khudong chahlagani mahakna hai
Policy pickup mga sina size ki oina 23 da prohibition of liquor liver tawhiba aduga mai leinana koida controlled manner da Manipuri you controlled manner da tawak ngamnaba enforcement tawak ngamnaba excise ki station mayam leiba tingsida kari sing asibu koina kijaraga mobility ki chingdabu ere daga tamdabu ere chatpada mating pangnaba yu oina maru oina leijabani excise ki oina thasadi basi recruitment aida staff se mi chatre ka tawak lega da manung da chamaga taraga hundoi katani pulap ki oina pulaga aduna staff yang enforcement राज्य के उप मुख्यमंत्री लोसी दिखोनंगा से सोरासानपुर जिला चतुना लैखिद्रब MLA वुंजागिन बाल्टे की इमुंग मनुंगी अवाब सरुक याख्रे खोंगचत अदुदा उप मुख्यमंत्री ना इमुंग मनुंगी मियोइसिंगा वारी सानदुना मखोई वाकत सिंग ताकी ताबिरिब पावसी आकाशवाणी इम्फाल दगेनी Karam Sam MLA na hairi yaukshang kumai asi harau nungaibagi kumai ama oirabasu lanjena duna leriba miyoisingi yenglaga ka henna hedoi herau kadana pangthokpana phajaba hengani yaukshang mari lainana phongdokpa warol amada siri syam na hai lanjena duna leriba miyoi lising kayana wariba singasigi yenglaga yaukshang kumai matam sangthana pangthokpasu chumloi matam amada yaukshang hauraba matungda nakatheng chatpagi chanabi leirabasu yaukshang haugadaba matam watningaidagi hauna lambi lamjawda mafam kayada gari thatuna sel nibagi chanabi ama laklibasi afaba khudam ama natte gari yangna thauba national highway na singbada singma thong sing chathabana asok apan thorkloi hainingai leite mahakna hai yaukshang matamda sports pangthokpagi iho ama laklibasidi yamna phai adumoinamak sana khonabagi event singasi miyamda ngahaktangi nungai hanaba maungda pangthokpagi mahutta horukliba naharol singna tungi afaba sanaroi ama oirakpa ngamgadaba masana singda hena miyang changmusu kanagani yaukshang kumaina lakpada manipurgi miyamda yaifa paujal piraduna Sri Shyamna hai yaukshang se hujiksu IDB sing mayumda handadana yamna wana leiba matamsu oiba aduna yaukshang si yam matam sangthana zigleriba phibam sida harau kumai tawsima yaring hoi tawbigano haiba sima appeal tawjage loina na khoina sports tawbakanda angang no bi maun haguma kaima puthoga sum entertainment gi program oina tawwa sigi mahuta afa ba sanaroi oiba item afa ba khangalaga adumbada tawbiraga di phai khoise harau kumai yamba lamdamni aduna harau kumai da ngauraga leithokpa yaba matam oidabanina akhoi isa na khanjaraga alamana singna su ja isu jinge phajana advice tawbiraga di lepaki oina phaba lakne Mayang Imphal Kendra ge MLA Kongkham Robindro nangasi Kendra se gi manung chanalai ba chabung company wanglai kaida nauna sab club ki sangle nama sangakre thoromadu do wangang bada Sri Robindro na hai sahi ahumlom Manipur gi irangna sakut thorangi thabak singning thina faikhat pa ngamludra ba shu hojikti anobu sarkar ma laklabani na miyam gi awat apa sing men khatnaba angam thak to honaragani interest subvention for women and MSEs and logistics strengthening for MSMEs haibahiramda Rajya Thaki stakeholder consultation workshop ama ngasi Imphal Classic Grande da pangthokre Rajya Trade Commerce and Industries Directorate national pangthokpa workshop aduda Manikogi Managing Director Ngangom Romen hai Kendra Sarkar amasung World Bank ki makhada Raising and Accelerating MSME Performance Program paikatuna pothok singning thina yonma ngamna ba masung sel tungi phium phagat hanana ba honari Kiho manadagi magul label lang puthok nabagi matangda mamang thagi kundagi hauduna KBK Thawal chatharakpa training program adunga siloisin kre thormadu do saruk yakibi Thawal gi deputy commissioner Yumnam Robita na hai matamama da sijanapam khangdana hundoktuna manghalamba kiho manadagi lang puthokpagi thoranga sina Rajya se gi summit lon fagat anbada kanaba kharadi piragani Sak thonaba gas LPG kamdong sijanagani habagi matang na miyam da khanghan bagi thorma mangasi Imphal East jila gi manung chanalaiba Chanung community hall pangthokre thormadu da khang ahi singna ningthina takpi tambiki Tamenglong College tenga si Youth Connect program amasung district level Bixit Bharat Youth Parliament pangthokre tongan mafam kyadagi lakpan harol singna saruk yakhiba thormadu gi sarukama oina mahiroi singi layek pachangdamna pangthokki Sandal Jila ki oina district level Bixit Bharat Youth Parliament ngasi Komla Thabida laiba South East Manipur College ta pangthokre thormadu da Sandal gi SDO Rakimdar Khalim yauna masak naiba miyoi kaya saruk yaki Kendra ki Information and Broadcasting Mantralaya gi makhada Central Bureau of Communication Field Office Tamenglong sinduna ngasi Tamenglong headquarters ta laiba Chuluan gi Tajai Public School da Nari Shakti masung Bixit Bharat ki matang da akan about this program ama pangthokre
थौरमदुदा सरुक याखिबा CBC PIB RO इम्फाल की रीजनल डायरेक्टर डॉक्टर इंगम पामेन हाई महिरोइसिंगना मतम मांगहनदना लाइक लाइसु तम्बदा पुनिंग चंगदबनी ngasi महिरोइसिंगना नोंगमदि अखोई की लुसिंगबसिंग ओइरकदोरिबनी अमरमना चांदन जिला की के खोंगसांग मेमोरियल हॉल दा ngasi नारी शक्ति अमसुंग बिसित भारत की मतंगदा थौरम अमसु पांगथोकी नमिनिनि चुम चथगदबा लाइनिंगहन नावरिया फुलोगी मरपुतरा तरुक सुबा लमदा थाबुम मिफम ngasi हौक्रे ngasi अहौब निमित्ता लाइनिंग लोन ट्रस्ट सोयबम लाइकाय अमसुंग अपोक मरुप थौक्सांगलेन सिंजमई अकामपाट अनिना सिंदुना लांगोन लंगदाइदा लाइनिंगहन हाइबा हिरमदा वांगांकी इम्फाल की मेजोर खुलदा लाइबा मणिपुर प्रेस क्लब ता पांगतोक थौरम मदुदा सकनाइरबा मिय केयाना सरुक याखी सिंजमई वार्ड नंबर 13 लाइबा वाटर सप्लाई स्कीम असिगी इम्फाल तुरेल तोरबान सेमजिनबगी थबक चथब मरमना वाटर सप्लाई स्कीम असिना कोना मफमसिंगदा इसिंग पीबा ngамखिरोय पब्लिक हेल्थ इंजीनियरिंग डिपार्टमेंट के चेयरमैन मनहाई तुरेन तोरबान सेमजिन बसिदा इसिंग चिंखनबा इनटेक पाइप लाइन असि होंगतोक होंजिन तौगदब मरमना मतम खरा इसिंग पीबा लेपखिगनी इम्फाल इसकी पांगैद लाइव सैनिक स्कूल दंगसी बैंक ऑफ इंडिया की माइकेदगी एम्बुलेंस अमा पीखरे थौरमदु सरुक याखिबा बैंक ऑफ इंडिया की जॉन एंड मैनेजर विनोय कुमार सिन्हान हाई बैंक असिना कॉर्पोरेट सोशल रेस्पॉन्सिबिलिटी स्कीम की मखादा एम्बुलेंस असी मतेंग पांगखिबनी ड्रग एंड वैक्सीन डिस्ट्रीब्यूशन मैनेजमेंट सिस्टम की मतंगदा नोमगी ओइब जिला थके ट्रेनिंग अमंग असि इम्फाल की संगाई प्रोद पांगथोखरे इंडोनेशिया की बालीदा ललुल इति की मतंगना नुमित निनि की ओइब इंटरनेशनल कॉन्क्लेव अमंग असिदगी हौखरे सिंगापुर लाइब एंटरप्रेन्योर अमन सिनबा कॉन्क्लेव असिना मणिपुर अमसुंग खा नोंगपुक एशिया की लेबाक सिंग मरक्ता ललुल इति की थबक हेंगत हनबा पांडम थमली हारिबा कॉन्क्लेव असिदा मणिपुर यूनिवर्सिटी की मिम्स की प्रोफेसर डॉक्टर CS इबोहल अमसुंग युमनाम सना जाउब सरुक यारी आकाशवाणी इम्फाल की पाउ ताबिरी भारत अमसुंग कनाडा की मरक्ता क्रिटिकल मिनरल्स रिन्यूएबल एनर्जी अमसुंग कला संस्कृति की मतंगदा यानचे अहुम सही तौनखरे न्यू दिल्ली की हैदराबाद हाउस दंगसी प्रधानमंत्री नरेंद्र मोदी अमसुंग कनाडा की प्रधानमंत्री मार्क कार्नी की मरक्ता मिहुत कांगबु की थाकतु वारी सानरब मतुंगदा यानचे सिंग अदु सही तौनखिबनी तुंगदा लुसिंगबा अनिना पुन्ना सरुक यादना पांगतोप पाउगी मिफम अमदा प्रधानमंत्री नरेंद्र मोदी ने हाई भारत अमसुंग कनाडा की मरक्ता कुमजा लिसिंग अनि कुंथ्रा फाउगी मनुंगदा ललोलिते की थबक $1 बिलियन यांखै यहुन्ननब पांडम थमली इजराइल अमसुंग अमेरिका की सुंगसिनब कांगबुन मखा ताना ईरान दा ngasisu मिसाइल अमदि ड्रोन सिजनदुना अटैक चथकी अमरमदा ईरान अमसुंग मखोइब सगतप मिलेशिया सिंगना गल्फ लाइबाक सिंगदा लरिबा अमेरिका के लानमी लाइफम सिंगदा ngasisu मखा ताना अटैक चथकी मखोइना UAE कुवैत अमसुंग बहरान दा लाइबा अमेरिका के बेस कैंप सिंगदा मिसाइल कापसिनदुना अटैक तौकी मरग असिदा ईरान दा लंदाबदा ब्रिटेन फ्रांस अमसुंग जर्मनी ना अमेरिका के पुन्ना चमिननब सियाम सादुना लैरे हाइना लाउथोखरे हौजिक सानबगे पाउ नाउरेम विक्टर दगी Tarahumdoi Suba T20 Manipur Veteran Cricket Tournament lising ani kuntaruki ngasi Langthabal Public Ground sanakiba match amada YPHU Nongin Lalambungna YCC Wangkhaibu wicket manga da thoikre Tara Suba MNCA W Pralada Amadi W Ramanda Elite Trophy lising ani kunmanga kuntaruki ngasi Imphal gi Lairenjam Public Ground sanakiba match amada RCA Lilongna SCCC Singzamai Thongam Lekai bu wicket mari da thoikre Thobal जिला की मोइजिंग पब्लिक ग्राउंड सनखिब अतोप मैच अमदा ट्राउ क्वाकैथेलना क्राउ खमनाम बाजार बु विकेट अहुम द थोइख्रे YWC थंबाल खोंगना तकवा वुमेन्स कप लिसिंग अनि कुंतरुक की चैंपियन ओइरे तकवा की प्लेग्राउंड पांगथोकपा टूर्नामेंट असिगी ngasi सनखिब फाइनल मैच ता YWC थंबाल खोंगना YWC लंगथबाल बु पंजल अहुम अमद थोइखी कंगलै पार्क स्टूडेंट्स एसोसिएशन KSA na sinduna numit tarukni chathagada taramari suba kanglai mega sports festival Imphal gi mapal kangjai bungda ngasidagi haukhre Kiran अरोइबदा मरुयो पाउ अमोहन्ना महौसागी चनबी अमसुंग हराउ तयामग लोइनना मणिपुर दा हयेंगदगी याउसंग कुमै हौननबा मथुम मरांग हौना सेम सानरे याउसंग कुमैना लाकपदा राज्यपाल अजय कुमार भला मुख्यमंत्री युमनाम खेमचान याउना लुसिंगबा कयाना याइफा पाउजल पिरकली एक्साइज विभाग की अनौबा महिंद्र बोलेरो गाड़ी मंगा ngasi मुख्यमंत्री युमनाम खेमचान लमथाखरे लांजेन अदुना लैरिबा मियोइसिंग येंगलगा याउसंग कुमै का हेन हेदोय हेराउ काना सांगथना पांगथोक्तनबा काराम साम MLA ना अपील तौरी अमसुंग भारत अमसुंग कनाडा की मरक्ता ngasi यानचे अहुम सही तौनखरे पाउ लोइजरे